Arambai Tengolgi fighting commander Asem Kanan yauna ATG mioi manga phakhiba adu yaningdaba phongdoktuna Khongampat apunba Mairapaibina ngarang Khongampat awang lekai community hall da kholaw kaya lauduna khongjang changsinkhre khongjang aduda mari leinana Mairapaibi amana hai Arambai Tengolgi fighting commander Asem Kanan yauna ATG mioi manga phakhiba adu yaba ngamloi asuk luraba tanja asida Manipurgi mapanda leiriba MLA singna athuba matamda masa masagi mayumda halakadabani loinana MLA singna tha asigi taragi numidang wairang pung taruk fawbagi manungda lengak ama semdaba tarabadi MLA sing Manipurda leiba yaroi Karigumba lengak semdaba tarabadi Bishnupur district ki Mairapaibi sing amasung Arambai Tengolna makhoi sing Manipurda leiba yaroi loinana IPS Gaurav Dogra asi yamna thuna Manipurdagi thakigadabani haina mahangna makha takhi Tarik taragi lumida mayang lipung tarung kawagi manungga Manipura awan government ama siyam kadabani masuna kayo mamakona anong government ama siyam kadabani makoy Manipura pumunta payaway aduga Manipura na yung IPS Gaurav program Manipura gi transfer to kami aduga matanda mapam asuna gi transfer to kami makata na Manipura na basiyaway aduga ay koy kunga paisasin amadi Arambai Tengol sinasibu kasanaga makoy na paning paning maekpan base mama ay koy suya ya